अहानबदा मरुओइबा पाउ पिजरी BJP की नेशनल प्रेसिडेंट इलेक्शन मतुंगदा मणिपुर दा अनौबा लेंगाक सेमनबा याय लांदगी अखोई मसलगी मरक्ता खोंगचेप हाइनरिबसिना हेना लूरे MP लेसेंबा कुकी सिंगना अरानबा पुवारी कया सेमजिन साजिंदुना मणिपुर दा इरांग थोखनबनी हाइना फेडरेशन ऑफ हाउमी के वाइस प्रेसिडेंट हिरा कबुइना फोंदोरकले नोंमै चिंदोन दा क्रोर अहुम लोंगी सना लाखरे हाइरे इंटरनेशनल आइकॉन अवार्ड लिसिंगनी कुनगमंगा पीनबा खनगतपदा मणिपुर दगे मियोय तरुक यावरकले अमदे लाकदोरिबा नुमित खरनी असिदा अखाक अराव यावना अकनबा नोंग चूरबा याय हाइना इंडियन मेट्रोलॉजिकल डिपार्टमेंट इम्फाल ब्रांच ना खंगहलकले खुरमजरे ममी टीवी न्यूज मीटिंग ताबीरे बख्वाई पुमनमपु थोकचम सरदाना तरामना उक्चरी पाउ संदोकना पिजरे था अनि हेना मणिपुर PR थमलकपा असिगी मरक्ता अनौबा लैंगाक अमा सेमननबा MLA कुनगतरे ना प्राइम मिनिस्टर अमदे यूनियन होम मिनिस्टर उनरबा याय हाइरे थाजबा याबा पाउगे सोर्स अमगे मतुंग इन्ना MLA खरदे हौजेक दिल्ली दा कैंप तौदना प्राइम मिनिस्टर नरेंद्र मोदी अमदे होम मिनिस्टर अमित शाह उनबगे अयाबा लौनबा गाइदुना लैरी हाइरे अनौबा लैंगाक अमा सेमनबा MLA सिंह खोंबगी थबक कन्ना चथरी कुकी सिंगना अरानबा पुवारी कया सेमजिन साजिंदुना मणिपुर दा इरांग थोखनबनी हाइना फेडरेशन ऑफ हाउमी के वाइस प्रेसिडेंट हिरा कबुइना फोंदोरकले वाफम असे ngase कबो लेकाई दा लैबा फेडरेशन ऑफ हाउमी की ऑफिस ता पांगथोखिबा पाउगी मिफम अमदा फोंदोखले महागना मखाताना फोंदोखिबदा चाही कया चंगना कुकी सिंगना इरमदम सिगी येलहौमी सिंगबो मुथतनबा होटनदुना लाखले मसिगी सरुक अमा ओइना येलहौमी येक्सलाई लैबा लमदम असिगी फुरुप मचा मचा सिंगबो कुकी फुरुपनी हाइना डॉक्यूमेंट कया फोंगदुना मियामदा लाना संदोकले मसीदा नतना कांगपोकपी डिस्ट्रिक्ट के मनुंग चन्ना लैबा कोम लियांगमै पुरुम खारम न चिंगबा सिंगी खुल सिंगबो कुकी विलेज नि हाइना डॉक्यूमेंट सेमदुना सेंटर दा थाबदा नतना लान असिदा नमदुना यावहन नबगी थौसिल सिंदुना लाकली हाइना फेडरेशन ऑफ हाउमी की प्रेसिडेंट हिरा कबुइना फोंदोरकले बा असिनै कोइ मियामदा कोइङावबा लांथनबा अखोइ इसिनाव कोइबा इमरि अमखतक लाकबा मियामसे कोइबु ngaवहलि अखोइनो हजे तोंबो खुंजाव मनाक्ता सोंबो कबोइ खुंजावना लंपीदने कोइ पिलर से 21 एप्रिल से दाइ कोइ मियामसे उरेपिम तौरगे कोइ उचारा से थागदौरि प्रूफ कुमंगागी दायित्व इन थागदौरि मरुइना अखोइगी VIP चिंग्रु इनविटेशन तोइ अदुगी अरे CSO मियामसे लाकतौरि मसिदा अखोइगी उचारा थाबसे कोइ तुम कोइना सासुना खंगनबा अदुगा पिलर इंडिजिनस पिलर हाइदुना थमगदौरिसु कोइगी मतान चारगन लोइगदबि तांगसु पोरमपत पुलिस स्टेशन के मनुंग चनबा पैलेस कंपाउंड के ngarang numidang pung 3:30 rom tabada masak khangdaba miyoi anina lupa koti ahum lomgi oiba sana nongmai chingdon da lakre haire पुलिस तगी फंगबा पाउना हाई ngarang numidang pung 3:30 rom tabada पैलेस कंपाउंड लेबा कृपादासनी एडवांस हॉस्पिटल की मायोक नबदा लेबा धनपति ज्वेलरी के मपू ओइरिबा ब्रह्मपुर बचस्पति लेकाइदगी
Laipubam Dhanpati Chahi Nifugataret Mapuroibagi Ming Bachaspati Ramana Mahaki Mapuroibaga Loinana Dukan Adu Dalaiba Sana Sing Punna Beg Amada Hapchilaga Mayum da Hannaba Thorak Labamatung Dukan gi Satar Ado Lonsin Ke Thong Lonsin Labamatung Makoigi Car Toyota Glenda MN01AS 6844 gi Maning Thangba Setta Sana Yauba Beg Ado Hapchilabamatung Matay Manauna Car Adu da Kakhatuna Thaunaba honarinaida khanghaudana maningi thong hangdoktuna masak khangdaba marks uppa nupa ama kakhalaglaga nongmai macha amana ramada namduna sana yauba bag adu puduna mafam adu dage registration number yaudaba gari macha amada chatkibane thaudok asigi paw hek phangbaga Porompat PS ki team amana mafam adu da changsinduna yangsin baga loinana sana laktuna chen kiba masak khangdaba nupa ani adu thibagi thabak chathakhe amade case amaso lokhatuna maru oiba mafam singda hena kanba chaksing thaurangi thabak lokhatpaso haukhre haire sakhangdaba singna lakiba sana adu chawrakna lupa koti ahum henbagi oigani so paw asina haire Tha asigi tang taraga nipanda Moirangkhom Saugai Jam Lairak Machinda Laiba Lalaima Dukan Mamangda Sakhangdaba Singna Bom Thamjilamba Aduki Mayokta Moirangkhom Saugai Jam Mamang Laikai Nupi Lupna Sinduna Dukan asigi staff amade Saugai Jam Mamang Laikai ge Ima Ibel Singaloinana Ngase Lalaima Dukan Mamangda Wakat Mifam Chathakre Yumlakta Bom Thamjilamba Yaningde Aikhoigi Iral Karino amade Dukanda Bom Thamjinba Yaningde Haiba Jingba Laikai asigi Ima Ibel amade Dukan asigi staff singna placard kaya sizinaduna wakat mifam chathake ngasigi wakat mifam aduda sarugya kibe Moirangkhom Saugai Jam Mamang Laikai Nupi Lupki President RK Ibechawbina Fongdokhibada Dukan Mamang asida bom thamjilamba haibasi Dukan sokpada natana Laikai asida so achauba soklakloi hainingai leite maram aduna asigumba thodok sing ase matungda amuk hanna tawbidanaba hainaso Ima Ibel singi maikaidage appeal tawkhe Isase Saugai Jam Laikai Nupi Lup asigi president oina lejabani somna vice president ni aduna Laikai se sida yamna kanaraba meyam punamake seba tawraga lejariba phagi lanlaima hariba household essential punamapu irai laina phanghanbiriba sigumba Kanarba Dukan asi di owner da kari penda balai bagino huge amount demand tawbira bigira tawbiram bagira natraga kari penda ba kari umba nungai ta balai bagira bom thamjan birame hariba bom thamjan biramba madugi matangda aikoi si national highway ni na koi nongambadagi pung ahum hektar badagi Manipur da laiba praja se loina walking chat matamne walking chat pa hala aga jaga sidang hanga pothana ba aikoi su adum pothai Khangau dana karigumba bom do khangdabadagi kanangumba mamli ban nungdang wai numita nongalamdagi amamba duda pairuro soidana bom do pokhairo adoi batargadi dukan ju mangani aduga aikoi punamaki su loina pumang mangba oigani dukan mangbada natana lekai su sokani adugi matakta khwaigi maru oiba mana asigumba lanlei ma hariba dukan sigi aikoi gi staff mayam ama leiriba Lady staff sing yam krapone sugam staff sing se ibungo ngasagi dukan owner duna ai chumba dosa tabarna taga huge amount demand tawbarna taga engonda life treatment tawba sugumba mayam sina ai toksarage na tokhi matamda asugam mayam staff mayam se yam krapone mafam sida lady staff sing adagi atopada lady staff punam Tongan balamda thoidok hendokna miyamgi yaifana bathabak tawramba singda International Icon Award lisingani kungamanga pinaba khangatpada Manipur dagi miyoi taruk yaurakle hariba malemgi thake mana sing ase makhoina hokhiba chahi kayada amade hojik tawriba thoidok hendok pathabak tawram singda yenglaga Drecon for World Foundation under Ministry of Social Justice and Empowerment Government of India 12 May lisingani kungamanga da Nepal ki capital Kathmandu da pangthokadaba Drecon for World Foundation International Conference da khotsinagani
Manipur gi oina mana phanglagadaba sing adude Bharat Ratna Dr. Bhupen Hazarika International Icon Award lisingani kungamanga da Lai Mayum Subarani Devi writer Singzamai Chirom Lekai Indo Nepal Friendship International Icon Award lisingani kungamanga da Khatrimayum Laiba Maitai Humanity Service Bharat Ratna Dr. Ambedkar International Award lisingani kungamanga da Thaunawzam Romancing Social Work Singzamai Thongam Lekai Khaidem Kalachan Singh Social Work Thangmaiban Khonram Selung Balaikai Dr. APJ Abdul Kalam International Icon Award ta Wangkhai Rakpam Sriman Singh Social Work Nongmaibung Wangkhai Rakpam Laikai amade Lifetime Achievement International Icon Award ta Kakching Tabam Sumati Devi Nursing Profession Kaisam Thong Laisom Lairakna Fanglagani Haide Lakadariba numit marine mangani asida state asigi mafam ayambada akak araw yauna akan manong churaba yai haina Indian Meteorological Department Imphal branch na khanghalakli Weather Department ki matung inna pungda kilometer kuntra dage nifu fauba yang banungsit yauna nong churaba yai haide Amaromda laibag asigi Gujarat Daman amade Dio amasong Dadra and Nagar Haveli da lakliba numitare ni asida ka hena sabagi awaba mayok naraba yai haina Indian Meteorological Department na khanghalakli Assam Rifles na Chandral district ke Gamfajol village da laiba dukan ama maina chakpadage ka hena amang ata yaudana kankre haina phongdorakli Mai chakpagi pau ase hek phangbaga Assam Rifles ke fire fighting equipment single loinana medical team ama yauna thogdok thokpham da changsin khe mai chakpagi thogdok aduda soklaba miyoi ani so medical team aduna layeng ki haire haukiba April 3 ta so Yangobung village Chandal district ta Ching da lamai chakpagi thogdok asida so makoina team ani deploy tawduna hairiba mai chakliba asebo control tawkhe haina so phongdorakle Prime Minister Narendra Modi na Telsagi CEO Elon Musk ka unaduna technology ki lamda tengbang nabagi matangda wafam kaya khanghankhre haire Social media da Thagalakpa warol amada Prime Minister Narendra Modi na hai chahi asi haurakpada Washington DC da Elon Musk ka unakhiba aduda tongan ba hiram kayagi matangda khananai nakhe Prime Minister na technology amasung innovation ki lamda America ga tengbang pinaduna hena chawkhat hannana ba hotnari haina so makhata khe Haukiba chahi tara asida Indiana electronic ki polam sing puthokpagi chang saruk manga hengale haina electronic amasung IT Minister Ashwini Vaishnaw na phongdokre Haryana gi Gurugram district ke Minister da Paumi Singha unaba amada Ashwini Vaishnaw na phongdokhibane Mahang na makha taraduna haikibada made in India thausil gi makhada electronic ki polam sing puthokpagi lamda chawna ahong balakle haukiba chahi tara asida electronic ki polam sing mapanda thadokpagi chang saruk taruk hengatpaga loinana lupa crore lakh ahum lising kunga manga gi senfam phangba ngamle electronic ki polam sing sabagi lam asida miyoi lakh kunga manga rom thabak pire Laingak asina electronic component manufacturing scheme ayaba pikhibaga loinana lam asi hena chawkhat hanbaga loinana miyam da thabak phanghanna bage khudong chabaso piragani haire Tongan ba ministry amasung department ke secretary sing hapkhre haire Arvind Srivastavana Finance Minister ge Revenue Department ke Secretary oiragani haina paugi likhun amana haire Defense Ministry ge Director General Acquisition oiriba Samir Kumar Singh buna Civil Aviation ke Secretary oina hapkhre Foreign Trade ki Director General Santosh Kumar Sarangina New and Renewable Energy Ministry ke Secretary oiragani haina pau asina makhatari
Ngakselga mari lainaba potlam sing puthokpagi lamda Indiana maromdom lepchaba ngamlakli haina Defense Minister Rajnath na phongdokre. Wafam ase Maharashtra ge Satrapari Sambhaji Nagar da pangthokpa awang bathak ke seminar amada Defense Minister na phongdokhibane. Mahakna makha taraduna haikibada Indiana sajaba potlam sing Sizinabada hena pukning changpaga loinana mapandagi pochai pusilakpagi chang hanthanduna ngakselgi mari lainaba potlam chamanga hena laibak asina puthokli haike. Laibak asina ngakselga mari lainaba potlam sing mapanda thadokpagi chang lupa crore chatruktage lupa crore listing aniga chamri da hengatle haina makha take. Joint Entrance Examination JEE Main Session 2 Lisingani kungamanga exam ki result ngase laukhoklagani haire National Testing Agency ki pawge matung inna exam asigi result JEE ki main website ta ngase nungtil pung ani dagi download tawba yagani haire Ngase Kanglaipak Student Association KSA Jiribam District Council amadi Jiribam Women Association of Kanglaipak JIMWA Ken Astinduna Jiribam ge Babu Parada laiba PWD Guest House ta Mapan Suba Jiri Treaty Observation Cum 14 Suba Jiri Sports Meet ki thauram mapung fana pangthokre. Ngarang ki thauram aduda Jiribam ge social activist and Buddha Chandra Singh na Kanglaipak Student Association KSA Jiribam District Council के President K Somojit Singh KSA Headquarter के President Sukham Vidyananda KSA Headquarter के Vice President Thiam Johnson Jiribam Women Association of Kanglaipak Jimwa के President TH Jini Devi International Peace Social Advancement IPSA Jiribam के President G Ibohal Sharma amasung Struggling Women Association SWA Jiribam के President K Ibem Nungsi Devi na mathang sitna Chief Guest President amasung Guest of Honor oina Dice Tapamke Thauram ase makha chatharakpa oina dignitaries singda ekai khumnaba utpa oina nampi khudol tamkhibaga loinana thauram ase hongdokpa oina Chief Guest na maira chukhatke Thauram ase ke matung tarakpada taramna okpagi warol tambaga loinana thauram ase ka mari lainana miyoi kayana KSA na tawriba thabak thauram kayabu singthake Loinana taramari suba Jiri Sports Meet ka mari lainana pangtokhiba marathon race amade nupi gi thauri chingnabi gi makok mathang taraba singda prize sing khosinakhe Chief Guest ki warol piraduna N Buddha Chandra Singh na haikibada KSA na taramari suba Jiri Sports Meet prize distribution des pangthokli base yamna phai sports asina maram oiraga phattaba chinjak thadokpada mateng kaya oi amasung samas asida nisa kaya chaba miyoi sing aseso masing handarakani haiba thajaba thammi haike kungi lagliba yausang sports tawriba aseso yam amaromda yamna phai haina makhatana phongtokhe yesina yesina mokashimba taramari suba 14 years for the family we practice in the to manjan japada the sport is there karada the club the sapada karada hiring ko the java mani the java wakology club the kai share ko ya ma masna aina halwasna jumbo rena sundok suni ya kada Lalu di channel ada suki, alum and lekai sport ka reject करेंगे हम sport हमको reject करेंगे masih कोई माँ ini nama kampung है masih समाज से misal sahabat jadi punya tidak belum kita nah sebelumnya salah pun masih ada Betul bahwa ada sport simulasi. Lepas itu ada sport tradisi no, yang lama kayaknya orang mengeris. Semua orang sana sport simulasi tentang organisasi sih, organisasi tu berapa. Nah, sih di sport na sport
मैं खान स्पोर्ट में पूरा सिलेगा ना करता समाज में कई खाना सिल ना मैंने भी आओ और वो है स्पोर्ट की सिमतम पोजीशन में सिलेगा लेगा ऑप्शन स्पोर्ट है सिलेगा Assam Rifles na niyam kaina puthorokpa yamlaba using Technopole district ke Kampang Khulen area dage fare haire hariba thogdok ase haukiba April 13 ta truck kunhumdoi transit permit yaudana niyom lana puraga lakpada phabani haire Assam Rifles na phongdorakpagi matung inna veleda base tauba insurgent group singna ain kaina masigumba thabak sing tauduna makhoigi maru oiba fan laknaba honari haina so phongdorakle Truck sing adubu thaurak liba driver sing wahang pahong chathar ba matungda forest department na field verification pangthokhe forest official na phongdokhi bada fariba u sing asigi apunba senpham chawrak na lupa lakh 13 lesing kun gani pandrom oigani haina so phongdorakle Hauzek lamdam asita thengnari balan asidi aikoina mai pakna ba hotnabada thoidokna lugada banate luribadi aikoi masen ge marakta khongchep hainari ba aseni haina Rajya Sabha ge MP Maharaja Sanal Jabwa lesembana phongdorakre lamlai esi ge sekta ge hidam parta malem laisem londagi lairaklaba nungni haina thajanariba matik mayai chenba ima nungthabi lairembi ge khubam semgatnaba mafam ningthau laisembana luchingduna lamlai AC ge MLA Ibomcha MU ge BC Professor P Gunindrona chingba official singna yengbagi khongchat ama chatki khongchat aduda laisemba sana jawbana hai sekta hidam pata lairiba ima nungthabi ge khubam ase semgat ninglakpa kuirabane sekta ge khulgi mihut singna khubam semgat pinaba nahonana amok ningsinglakpadage semgatnabagi thaurang laukhatpane masi athubada semlagani lairiba phibam asida kanagumba amana soiraklabaso ngakpibaga loinana soiriba adu semdok minanaba honagadabane social media da mi amagi career manghandringaida manungda loisinnabana phagane aikoi amata leminnarabade yeknaba maithiba pibada aruba oiroi haina Maharaja lesemba sana jawbana phongdorakle Malemgi mafam amatada laitaba yamna ngakpa thogdok amada class 1 dagi 5 phawba laiba irong makha lekai primary madrasa da subnagi ka ama khaktangda classroom amadi staff room oiba khaktanatana oza ani khaktana mahairoi singda mahai tambiduna leiramlei Ingkumja lisingani gasungna nipandagi Pangal Student Organization PSO Manipurna afaba mahairoi puthokse afaba khunai ohensi haiba hiramda chatharakpa academic campaign ki saruk ama oina ngase Kakching district ke manung channa laiba irong chesaba makha lekai da laiba irong makha primary madrasa da organization asigi thomi singna chatuna yangsinkre hariba school asida subnagi ka ama khakta lairamba ka asida class 1 dagi 5 phawbagi class tawramba khakta natana oza ani khaktana mahairoi singda mahai takpi tambiduna leiramle
staff room su leitabana maram oiraga hairiba ka asida staff room su punna oiramba PSO Manipur gi thomi singna thengnabada angakpa phawkhre Yangsin Khongchat aduda saruk yakiba PSO Manipur gi Finance Secretary Yumkhaibam Asgar Nahai ZEO John 3 Thobal gi makhada leiba mahairoi marifu hena mahai tamliba school asida oiramliba phibam ase ngaktaba ngamde phibam ase urubada Manipur lenga ke school fagat hanse mission ase paperwork khakta oirabra haibase jingnada pangamlaktre da maroiba paw amukka hanna pizari BJP की National President Election matungda Manipur da anauba lengak semlaba yai Landagi aikoi masel gi marakta khongchep hainari basina hena lure MPs laisemba sana jauba Kuki singna aranba puwari kaya semjin sajinduna Manipur da irang thokhan bane haina Federation of Haumi gi President Hira Kaboina phongdorakle Nongmai chindon da lupa crore ahum lomge sana lakhre haire International Icon Award lisingani kunga manga pina bakhangat pada Manipur dagi miyoi taruk yaurakle Amade lakadoriba numit kharani asida akhak araw yauna akan manong churaba yai haina Indian Meteorological Department Imphal branch na khanghalakle Hauziki oina Mami TV na sandok sa Manipuri pau matang asa lojare makataba pau gidamak Mami TV mideng taduna lebiyo